Manipur Top Channel gi form ta update tawjage ngasi fong da October gi tang 18 da Nscn K na AR da landakhre Nagaland gi Mon district da Nscn K gi lanhoba singni haina singnaba kangbu amana Senroi Sok khunda leiba Assam Rifles gi nifu saba battalion ki camp ta ngasi ayuk anganba da afaba makhan gi lan gi khulai sing sizinaduna landarakre haina agency gi pauna heiri Indio-Myanmar border da leiba khun aduda thokhiba thawdo aduda Assam Rifles ki personnel ama sokhi haina defense pau amana hairi ngasi ayu nongalamdai pung 2:10 rom tabagi ado waida nifu suba Assam Rifles ki Delta Company da chawrakna lanhauba miyoi 10 rom gi kangbu amana landa ado satharakibani haina launai Assam Rifles ki personnel singi maikaidagi su handuna nongmei kapadagi nakal ani gi marakta awo athom taunaduna minute 15 rom khut thoknaki lalhauba singna AR gi camp aduda lethot bomb kayamarom kapsilaki pokhaidriba lethot bomb amasu khunja singi yum amagi mathakta taba uki attack adu yamna sauna satharakpana maram oiraduna mafam adu waida leiramba khunja sing mayum thadoknaduna lanjenaki khut thoknaba adu khulai matik sana pairaba Nscn K gi kadar sing aduna amambagi khudong saba lauraga mafamdudagi nanthokduna hek satkibagi kulosinki lalhauba singi maikaida asok apan yaukibra haibadudi maikai amatadagi fongdoknaraktri lalhauba singna landarakiba AR gi post adu yamna maru oiba mafam amani Nscn K amadi Alpha Independence ki kangbuga ngaihak leitana mafam du fauduna Myanmar amasum India gi marakta satok chasin taunarambani adubu Assam Rifles ki post adu thamkibadagi lalhauba singi satok chasin chauna apanba thokhi maduna maram oiraga kadar sing aduna AR gi post adu landarakpu oigeni haina launari NSM ki ceasefire taunaba lepkhraba matungna mahak marakta lalhauba sing AR ga khut thoknabagi thodok thokli makha tawa pawng minasi thank you